India amasung US ki trade war handokpa lugadaba fibam amada yoksilakle. Hauzik leiriba US ki Donald Trump ki oiba lengaki maikei India asi atamnana target taurakle. Mamangda thamkriba 25% tariff adudagi anoba 25 ama hapchillaga US administration na 50% tariff thamduna India amasung Brazil hairiba country asina malem asi ki khwaidigi yamna US na tariff thamba country oire. Matang asidi India ki security advisor Russia yawna paishinkhre luchingba kayam unagadori wafam kayam khanagadori. MAGA plus mega partnership for prosperity. Anova update karaga loinena anova video amada taram okchiri. India ki hauzik lengak leiriba Prime Minister Narendra Modi na led tawriba right wing India government amasung US da leiriba Donald Trump ki oiba right wing government ani ki oiba MAGA mega project ki oiba mari asi hauzik yamna phachilaktre. Hauzik leiriba US ki Trump administration ki maiki ki United States of America की ओइबा ख्वाइदगी यामना चावबा कंपिटिटर ख्वाइदगी यामना चावबा राइवल नि हाइरिबा चाइना हाइरिबा कंट्री असिदा टारगेट तौबदगी इंडिया दा हेना टारगेट तौखलकली US की माइकेदगी चाइना हाइरिबा कंट्री असिगी ओइबा प्रोडक्ट सिंगदा थमलिबा टैरिफ अदुदगी इंडिया दा थमलिबा असिदा हेनखरे ट्रम्प एडमिनिस्ट्रेशन की माइकेदगी ममांगदा इंडिया हाइरिबा कंट्री असिना रशिया दगी क्रूड ऑयल अमसुंग डिफेंस वेपन चिंगबा लई हाइबगी ओइबा नामादा यूक्रेन दा सोंगनरिबा लानफम असिदा रशिया बु फंडिंग तौई हाइदुना इंडिया की ओइबा प्रोडक्ट सिंगदा American market ta lakpa matamda 25% tariff thamjinkrabani masigi makha tarakpo oina Trump gi maikeidigi maga project asi khara chawthoknabagi damakta 25% amaga hapchillaga India gi oiba products sing asida 50% tariff thamjilakre masigi oiba pakhum India lenga ki maikeidigi supi kre Ministry of External Affairs ki maikeidigi thadokpa wafam gi matung inna US na lakolakliba khongthang asi India gi maikeidigi keidongda yaba ngamloi lepa leitana India gi maikeidigi Russia dagi crude oil amasung khulai na chingba asi laikhiyani haiba wafam asi phongdoklaga mamangdagi adumak phongdoktuna lakpa wafam India hairiba country asina Russia dagi crude oil amasung natural resource sing laikhiba asi USA gi maikeidigi western world gi maikeidigi atopa option sing adu thingjinduna thambi khibadagi laikhibani maram aduna हाइरिबा असि इंडिया की नेशनल इंटरेस्ट येंगलगा इंडिया की लेरिबा अदुकी मतिक यामलबा मियोय क्रोर कयासिंग असि गिदमक येंगलगा तौब थबकनी अदुमक चथगनी हाइबो खोंफम असिदा होंगबा लेचना लेबली इंडिया की माइकेदी यामना कन्ना फोंदोकपा यूएस अमसुंग वेस्टर्न वर्ल्ड की ओइब हिपोक्रेसीनी हाइदुना ngasi fawba hanjin hanjin फोंदोक्तुना लाकपा वाफम अमगा हाइबा तारगदी ngasi mak soknariba Russia amasung Ukraine gi landform asida western world gi maikeidi Russia gi oiba resourcing asida sanction thamjin ba taragasu ngasi magi European Union yauna western world gi oiba country kaya ama lep later Russia dagi natural gas dagi hauraga crude oil kaya ama ga lauri masidagi hena khwaidagi maruina hauji United States of America hairiba country asisu India gi maikeidi Russia dagi fertilizer amasung uranium gi oiba products asi lawi haibagi oiba accusation ama thangkrabani India की माइकेदी थांगलक्लिब एलिगेशन असुगी मतंगदा मीडिया रिपोर्टर्स की माइकेदी मसिगी पाखुम हंगबा मतमदा डोनाल्ड ट्रम्प की माइकेदी हौजी यूएसए की माइकेदी मसिगुमलब पोलमसिंग असि रशियादगी लौब्रा लौदब्रा हाइबसिगी ओइबा नॉलेज मांगोंदा लाइति हंगलब मतुंगदा खुमलक्के हाइबगी ओइबा वाफम असिना माकी पाखुम ओइखिबनी मथंगदना हौजी यूएसए की माइकेदी इंडिया हाइरिबा कंट्री असिना सोनरिबा लानफम असिदा रशियादा मतेंग तौसिन्दुना यूक्रेनदा लैरिबा मिचम प्रजासिंग हरनबदा मतेंग पांगलिबनी इंडियाना लैरिबा पोलमसिंग असि खुलाई लैबदा मतेंग तौरिबनी हाइबसिगी ओइबा पाखुमदा politician diplomat singdagi handokhtuna hauzik lैरिबा इंडिया की ओइबा मिलिटरी की माइकेदी सु इंडियन आर्मी की ईस्टर्न कमांड की माइकेदी 1971 की ओइबा न्यूज़पेपर की ओइबा आर्टिकल अमा शेयर तौरक्तुना अमेरिका दा यामना चावबा मेसेज अमा कक पीखी 1971 की बांग्लादेश लिबरेशन वार की मतम यूएस की माइकेदी $2 billion रोम की ममल ओइगदब खुलाई के आम पाकिस्तान दा मतेंग तौसिनखी हाइबगी ओइबा आर्टिकल असिनी मसिगी मरुम दा पिनिंगलिबा मेसेज असिना 1971 की ओइबा बांग्लादेश लिबरेशन वार थोरकपगी ओइबा ख्वाइदगी यामना चावबा मरम असि मतम अदुदा ईस्ट पाकिस्तान ओइरमलिबा मफम असिदा लैरिबा बेंगली म्यूसिंग असिदा वेस्ट पाकिस्तान की लाखलीब कांगबुसिंग असिगी माइकेदी यामना चावबा जेनोसाइड कैंपेन अमा चथखिबा अदुबु यूएस की माइकेदी खंगना मतेंग तौसिंदुना मिचम प्रजा कया अमबो हादहली जेनोसाइड तौबदा मतेंग पांगी हाइबगी ओइबा वाफम असिनी इंडिया हाइरिबा कंट्री असिगा यूएस की ओइना नौना लाखलीब कॉन्फ्लिक्ट असिदा हानदगी हौना मियामगी ओइबा पेनदब कया अमा लैरिबा इंडिया की सिटीजन कयासिंग असिदा इंडियन आर्मी की ओइबा मसिगुमलबा इनडायरेक्ट पोस्ट अमसि लाखपदगी मियामगी ओइबा इमोशन असि हेना वांखलकपा फिबम अमदसु यौरक्रबनी USA की हौजिक नौना लाखलिबा लेंगा असिगी माइकेदी लौखलगलिबा खोंथांग कयासिंग असिदा इंडियादा यामना का हेना टारगेट तौरक्लिबा असिदी यामना चाव कॉन्फ्लिक्ट अमा लाखलिबा असिना USA हाइरिबा कंट्री असिना मालेम असि ख्वाइदगी अरिबा डेमोक्रेसीनी अदुगा इंडिया असिना ख्वाइदगी चाव डेमोक्रेसीनी मरम अदुना कंट्री एनिसी अनि असि नेचुरल एलाइनी हाइबा वाफम असि फोंदोक्तुना
USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯄꯥꯔꯠꯅꯔꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ USAꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯔꯥꯏꯕꯦꯜꯅꯤ ꯍꯥꯏꯗꯨꯅ ꯍꯧꯈꯤꯕ ꯆꯍꯤꯁꯤꯡ ꯑꯁꯤꯗ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ USꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯆꯥꯏꯅꯥꯗ ꯊꯝꯂꯤꯕ ꯇꯦꯔꯤꯞꯇꯒꯤꯗꯤ ꯏꯟꯗꯤꯌꯥꯗꯅ ꯍꯦꯟꯅ ꯊꯝꯖꯤꯜꯂꯛꯂꯤꯕ ꯑꯁꯤꯗ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯍꯪ ꯀꯌꯥꯁꯤꯡ ꯊꯣꯔꯛꯂꯤ ꯍꯣꯏ ꯃꯃꯥꯡꯗ US ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯇ꯭ꯔꯦꯗ ꯋꯥꯔ ꯑꯗꯨꯗ 100+ ꯇꯦꯔꯤꯞ ꯊꯝꯅꯈꯤ ꯇꯧꯕꯇꯕꯨ USꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯥꯏꯅꯥ ꯑꯁꯤꯗꯤ ꯃꯈꯣꯏꯒꯤ ꯔꯥꯏꯕꯦꯜꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯅꯗꯨꯅ ꯂꯥꯛꯄ ꯔꯥꯏꯕꯦꯜ ꯑꯅꯤꯒꯤ ꯑꯣꯏꯅ ꯆꯠꯊꯅꯈꯤꯕ ꯇ꯭ꯔꯦꯗ ꯋꯥꯔꯅꯤ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯤ USꯒꯤ ꯑꯣꯏꯕ ꯄꯥꯔꯠꯅꯔꯅꯤ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯤ ꯄꯥꯔꯠꯅꯔ ꯑꯃ ꯑꯣꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯃꯗ ꯑꯁꯨꯝꯅ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯔꯁꯤꯌꯥꯗꯒꯤ ꯄꯨꯊꯣꯔꯛꯂꯤꯕ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅꯤ ꯆꯥꯏꯅꯥꯒꯤ ꯑꯣꯏꯅ ꯌꯦꯡꯂꯒꯗꯤ USꯒꯤ ꯂꯩꯔꯤꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯀꯟꯗꯤꯁꯟ ꯀꯌా ꯑꯃ ꯀꯣꯝꯊꯣꯛꯄꯤꯗꯨꯅ ꯍꯧꯖꯤꯛ ꯑꯁꯤ ꯌꯥꯝꯅ ꯐ꯭ꯔꯤ ꯍꯦꯟ ꯊꯥꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯗꯤ ꯆꯥꯏꯅꯥꯗ ꯐ꯭ꯔꯤ ꯍꯦꯟ ꯊꯥꯔꯤꯕ ꯀꯟꯗꯤꯁꯟ ꯀꯌꯥꯁꯤꯡ ꯑꯗꯨ ꯄꯨꯁꯤꯟꯗꯨꯅ 50% ꯇꯦꯔꯤꯐ ꯌꯧꯅ ꯊꯝꯖꯤꯜꯂꯛꯂꯤꯕꯅꯤ ꯅꯣꯕꯦꯜ ꯄꯤꯁ ꯄ꯭ꯔꯥꯏꯖ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯃꯁꯨꯡ ꯑꯃꯦꯔꯤꯀꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯒ꯭ꯔꯦꯠ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯕ US ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯅꯣꯕꯦꯜ ꯄꯤꯁ ꯄ꯭ꯔꯥꯏꯖ ꯐꯪꯕ ꯐꯪꯗꯕꯗꯤ ꯈꯪꯗꯦ ꯇꯧꯕꯇꯕꯨ ꯌꯦꯛꯅꯕ ꯀꯌꯥ ꯑꯃꯠꯇꯅ ꯊꯜꯂꯕ ꯃꯥꯟꯅꯗꯕ ꯋꯥꯈꯜꯂꯣꯟꯅ ꯊꯜꯂꯕ ꯀꯟꯐ꯭ꯂꯤꯛꯇꯅ ꯊꯜꯂꯕ ꯏꯟꯗꯤꯌꯥ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯍꯨꯝ ꯑꯁꯤꯕꯨ ꯂꯥꯏꯟ ꯑꯃꯠꯇꯗ ꯄꯨꯟꯅ ꯑꯦꯂꯥꯏꯟ ꯇꯧꯍꯟꯗꯨꯅ ꯑꯅꯧꯕ ꯋꯥꯔꯜ ꯑꯣꯔꯗꯔ ꯑꯃ ꯂꯥꯛꯍꯟꯕꯒꯤ ꯑꯣꯏꯕ ꯃꯅꯥꯗꯤ ꯁꯣꯏꯗꯅ ꯐꯪꯕꯒꯤ ꯐꯤꯚꯝꯗ ꯂꯥꯛꯁꯤꯜꯂꯛꯀꯗꯧꯔꯦ ꯏꯟꯗꯤꯌꯥꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯖꯤꯠ ꯗꯣꯚꯜ ꯍꯧꯖꯤꯛ ꯔꯁꯤꯌꯥꯗ ꯌꯧꯁꯤꯟꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤ ꯍꯟꯗꯛꯀꯤ ꯊꯥ ꯑꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯝꯕꯅꯤ ꯑꯗꯨꯕु ꯍꯧꯖꯤꯛ ꯑꯃꯦꯔꯤꯀꯥ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯀꯔꯤ ꯃꯔꯝ ꯂꯩꯔꯛꯄꯒꯤꯅꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯨꯅ ꯉꯟꯈꯠꯅ ꯆꯠꯈ꯭ꯔꯤꯕ ꯑꯁꯤ ꯍꯥꯏꯕ ꯋꯥꯍꯪ ꯑꯃ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯆꯥꯏꯅꯥꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ASEAN ꯁꯃꯤꯠ ꯑꯁꯤꯗ ꯏꯟꯗꯤꯌꯟ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯁꯤ ꯆꯠꯇꯨꯅ ꯌꯥꯎꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯔꯛꯈ꯭ꯔꯕꯅꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯉꯝꯈꯩꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛ ꯁ꯭ꯇꯦꯟꯑꯣꯐ ꯀꯌꯥ ꯑꯃ ꯂꯥꯛꯄꯗꯒꯤ 2019ꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯏꯟꯗꯤꯌꯟ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯆꯥꯏꯅꯤꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯤꯁꯇꯔ ꯁꯤ ꯖꯤꯟꯄꯤꯡꯒ ꯎꯅꯕꯒꯤ ꯑꯣꯏꯕ ꯃꯁꯤꯒꯨꯝꯂꯕ ꯈꯣꯡꯆꯠ ꯑꯃꯠꯇ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯤ ꯆꯥꯏꯅꯥꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ASEAN ꯁꯃꯤꯠ ꯑꯁꯤ ꯏꯟꯗꯤꯌꯟ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯌꯥꯎꯒꯗ꯭ꯔꯥ ꯌꯥꯎꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯁꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯍꯪꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ ꯆꯠꯊꯔꯛꯂꯤꯕ ꯇꯦꯔꯤꯐ ꯋꯥꯔ ꯑꯁꯤꯗ ꯌꯥꯝꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯥꯏꯅꯥꯗ ꯆꯠꯂꯒꯅꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯑꯣꯏꯕ ꯔꯤꯂꯦꯁꯟ ꯑꯁꯤꯕꯨ ꯍꯟꯅ ꯐꯒꯠꯍꯟꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯂꯛꯂꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯆꯥꯏꯅꯥꯒꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥ ꯑꯃ ꯏꯟꯗꯤꯌꯥꯗ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯅꯕ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯆꯥꯏꯅꯥꯗ ꯆꯠꯇꯨꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛ ꯋꯥꯔꯤꯁꯤꯡ ꯁꯥꯟꯅꯅꯕꯒꯤ ꯑꯣꯏꯕ ꯁꯦꯗꯨꯜꯁꯤꯡ ꯍꯧꯖꯤꯛ ꯂꯦꯞꯄ ꯂꯩꯇꯅ ꯊꯣꯔꯛꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯔꯁꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯍꯣꯠꯅꯔꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯍꯦꯟꯅ ꯀꯟꯁꯤꯟꯅ USꯒꯤ ꯑꯣꯏꯅ ꯑꯃꯁꯨꯡ ꯋꯦꯁꯇꯔꯟ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯣꯃꯤꯅꯦꯟꯁ ꯑꯁꯤ ꯃꯨꯊꯠꯈ꯭ꯔꯁꯤ ꯗꯣꯂꯔꯒꯤ ꯑꯣꯏꯕ ꯍꯦꯖꯤꯃꯣꯅꯤ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ BRICS ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯗꯨꯅ ꯗꯣꯂꯔ ꯑꯁꯤ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯏꯟꯗꯤꯌꯥ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯍꯨꯝ ꯑꯁꯤ ꯄꯨꯟꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯀꯟꯁꯤꯜꯂꯛꯂꯤ BRICS ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕ ꯕ꯭ꯔꯥꯖꯤꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯊꯛꯇꯁꯨ USꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ 50% ꯇꯦꯔꯤꯐ ꯊꯝꯖꯤꯜꯂꯕ ꯃꯇꯨꯡꯗ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯃꯇꯝ ꯑꯃꯍꯦꯛꯇꯗ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯅꯦꯒꯣꯁꯤꯌꯦꯁꯟ ꯇꯧꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯂꯨꯂꯥ ꯗꯤ ꯁꯤꯜꯚꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇ꯭ꯔꯝꯞꯇ ꯀꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯍꯨꯠꯇ ꯏꯟꯗꯤꯌꯥ ꯔꯁꯤꯌꯥꯅꯆꯤꯡꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟ ꯑꯁꯤꯒꯤ ꯐꯤꯚꯝ ꯑꯁꯤ ꯑꯗꯨꯃꯛ ꯈꯪꯕ ꯌꯥꯔꯕꯅꯤ